ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 19ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯕꯨ ꯆꯠꯂꯤꯕ ꯅꯨꯡꯁꯤꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯀꯂꯤꯛꯁ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯤꯕ ꯁꯤꯒꯤ ꯌꯦꯟꯁꯤꯡꯁꯦ ꯀꯥꯡꯁꯣꯏ ꯆꯥꯊꯔꯛꯀꯦ. ꯁꯤꯒ ꯗꯁꯀꯨꯁꯥ, ꯇꯤꯜꯍꯧ ꯃꯆꯥ, ꯁꯤ ꯆꯝꯅ ꯑꯗꯨꯒ ꯑꯝꯇ ꯍꯥꯞꯇꯕꯤꯗ ꯆꯝꯅ ꯐꯨꯠꯀꯦ. ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟꯁꯦ ꯆꯝꯅ ꯐꯨꯠꯆꯔꯦ. ꯑꯗꯨꯒ ꯁꯤꯗ ꯌꯦꯟꯒꯤ ꯑꯆꯝꯕ ꯃꯍꯤ, ꯁꯤꯗ ꯊꯕꯤ, ꯁꯤꯗ ꯌꯣꯡꯆꯥꯛꯀ ꯈꯥꯃꯦꯟꯒ ꯏꯔꯣꯟꯕ, ꯁꯤꯗ ꯍꯋꯥꯏ ꯑꯁꯥꯡꯕꯤꯒ ꯃꯤꯃꯤꯒ ꯁꯤꯡꯖꯨ ꯑꯃ. ꯁꯤꯗꯤ ꯀꯣꯠꯅꯕꯁꯤ ꯌꯥꯝꯃꯦ. ꯊꯝꯅꯥ ꯈꯦꯝꯖꯣꯡ, ꯍꯋꯥꯏ ꯑꯁꯥꯡꯕꯤ, ꯃꯨꯛꯊ꯭ꯔꯨꯕꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛ, ꯈꯥꯃꯦꯟ, ꯑꯗꯨꯒ ꯁꯤꯗ ꯀꯥꯡꯍꯨꯃꯥꯟ, ꯇꯤꯜꯍꯧ ꯑꯃꯁꯨ ꯂꯩꯔꯦ. ꯁꯤꯅꯤ ꯑꯩꯅ ꯀꯣꯊꯔꯛꯇꯣꯏꯁꯦ. ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯑꯍꯥꯟꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯀꯨꯏꯔꯦ ꯐꯖꯕ ꯄꯥꯎꯔꯧ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯕ. ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯆꯥꯎꯈꯠꯅꯕ ꯄꯥꯎꯔꯧ ꯑꯃꯈꯛꯇꯪ ꯁꯟꯗꯣꯛꯅ ꯇꯥꯛꯆꯒꯦ. ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ, ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ. ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯔꯊꯗꯤ ꯉꯥꯡꯕ ꯁꯛꯄ ꯃꯇꯝꯗ ꯈꯟꯊꯔꯒ ꯉꯥꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯤ. ꯃꯤꯑꯣꯏꯕꯅ ꯆꯤꯟꯒꯤ ꯃꯇꯦꯡꯅ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯉꯥꯡ ꯁꯛꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯩ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯅꯍꯜꯂꯤ, ꯑꯃꯒ ꯑꯃꯒ ꯇꯣꯔꯣꯛ ꯈꯣꯏꯗꯥꯅꯅ ꯂꯣꯏꯅꯍꯜꯂꯤ. ꯑꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯉꯥꯡꯗꯨꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯆꯦꯜꯍꯜꯂꯤ. ꯃꯤ ꯑꯗꯨꯒꯤ ꯃꯁꯛꯄꯨ ꯊꯥꯖꯍꯟꯗꯦ, ꯃꯤꯗꯨꯕꯨ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤ. ꯃꯤꯑꯣꯏꯕꯅ ꯑꯃꯨꯛꯇꯪ ꯆꯤꯟꯗ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ. ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯦ. ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯥ ꯑꯃ ꯐꯥꯅꯕ ꯁꯥꯗꯥꯟꯕ ꯃꯇꯝꯗ ꯁꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯟ ꯊꯤꯅꯩ. ꯁꯥ ꯃꯁꯥꯒꯤ ꯈꯣꯡꯒꯨꯟꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯗꯥꯟꯕꯒꯤ ꯈꯨꯠꯇ ꯇꯥꯍꯜꯂꯤ. ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯗꯅ ꯉꯥꯡꯕ ꯁꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯨꯝꯗꯦ. ꯋꯥꯈꯜ ꯈꯟꯊꯔꯒ ꯐꯖꯅ ꯆꯨꯝꯅ ꯁꯛꯀꯗꯕꯅꯤ. ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯉꯥꯡꯊꯣꯛꯏꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯣꯏꯔꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯇ ꯅꯠꯇꯅ ꯃꯤꯃꯥꯡꯗ ꯐꯤꯔꯨꯞ ꯈꯨꯝꯅꯩ. ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯅ ꯊꯥꯖꯗꯦ. ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯈꯟꯊꯔꯒ ꯋꯥ ꯉꯥꯡꯅꯕ ꯁꯦꯝꯗꯣꯛ ꯆꯨꯝꯊꯣꯛꯄ ꯃꯇꯝꯗ ꯄꯥꯎꯔꯧ ꯑꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯂꯝꯃꯤ. ꯄꯥꯎꯔꯧ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯉꯤꯕ ꯄꯥꯎꯇꯥꯛꯇꯤ ꯃꯤꯑꯣꯏꯕꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯈꯪꯍꯜꯂꯤ. ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯥꯎꯔꯧꯁꯨ ꯁꯟꯗꯣꯛꯅ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 19ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯕꯨ ꯆꯠꯂꯤꯕ ꯅꯨꯡꯁꯤꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯀꯂꯤꯛꯁ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯗꯨꯒ ꯅꯥꯗ ꯌꯦꯛꯇꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯃꯝ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯊꯝꯖꯔꯤ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯥꯕꯁꯤ ꯍꯧꯖꯤꯟꯖꯔꯛꯑꯒꯦ. ꯑꯗꯨ ꯁꯨꯞꯁꯤ ꯑꯣꯏꯅ ꯑꯆꯝꯕ ꯃꯍꯤꯅꯤ. ꯗꯁꯀꯨꯁꯥꯅꯤ. ꯑꯍꯥꯟꯕꯁꯤꯗꯤ ꯃꯌꯥꯝ ꯐꯖꯅꯗꯤ ꯍꯥꯎꯔꯦ. ꯊꯥꯎ ꯉꯧꯗꯕꯁꯤꯅ ꯂꯥꯁꯇꯤꯡ ꯑꯣꯏꯔꯦ. ꯍꯥꯎꯔꯦ.
ꯑꯍꯥꯟꯕꯗ ꯑꯆꯝꯕ ꯃꯍꯤꯁꯦ ꯑꯣꯏꯅ ꯇꯣꯠꯂꯒꯦ ꯀꯥꯡꯍꯧꯃꯟ ꯆꯥꯅꯩ ꯁꯤꯟꯊꯤꯌꯥꯅꯤ ꯐꯖꯅ ꯆꯥꯅꯩ ꯀꯥꯡꯍꯧꯃꯟꯒ ꯀꯥꯡ ꯑꯃꯨꯛ ꯄꯥꯏꯁꯜꯂꯛꯑꯦꯅꯦ ꯃꯥꯁꯨ ꯆꯥꯅꯤꯡꯉꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯅꯩꯁꯦ ꯁꯤꯅꯤ ꯊꯝꯅꯥ ꯈꯦꯟꯖꯣꯡ ꯑꯁ ꯆꯥꯖꯔꯤꯕ ꯃꯊꯦꯜꯁꯦ ꯅꯨꯡꯁꯤꯔꯕ ꯃꯍꯩꯔꯣꯏ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯆꯝꯅ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯆꯥꯕꯤꯔꯣꯅ ꯊꯝꯖꯔꯛꯄꯅꯤ ꯃꯌꯥꯝꯒꯤ ꯄꯦꯟꯗ ꯆꯥꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯎ ꯑꯆꯝꯕ ꯆꯥꯔꯅꯤ ꯁꯤꯃ ꯆꯦꯞꯊꯔꯒ ꯐꯖꯔꯦ ꯁꯤꯅ ꯁꯥ 이런버제 용삭 이런버제 쏴야 하이다르게 서루서랑 한번 이만을 원비면요 오이나 빠르게 호는 레몬을 놓고 야봐 그냥 지나게 쉬웠네 Chặn rồi, nó sướng quá. Rồi sao rồi? Mình saningan layrakpan mapunda lupa kun pia musuh gimana?
มันคือตัวประมาณนี้กดกันแต่ว่าไม่ยามใช่เนาะ เงาเลยพอดีมั้ยเพื่อนngạt pi cái này mẹ hồng mình số trình cho luôn đây Coba mana hari le kota daga Tình kéo lắm mà thì sai đi thì bắt mình vào vào cái rau chả
สิได้สิได้ที่ดูฉันกี่อ่ะhay là có thể như vậy mình xin chú xin sẵn đây anh này dân bên tiệm em đang trai thủ biểu cả hầu ấy học thì dân đang cầm nhận bị đó mulut pasti pakai lo dah xin chú thế nào cứ để phải dòng bên người thôi thằng vẽ 지금 나오게 목소리만 나야 그래 담는 거야 이제 담는 거야 Udah susah ya amo video này thế nên là hầu cái gì đấy làm rồi bao nhiêu một tí này quá nhưng mà người sinh rất là làm chứ su bên lau ra bên này là
เอาไว้สั่งไปจะทุ่มนะLast itu chicken leg piece yen lapainya
මයම් සාබ ලොයිසලꯦ ꯌꯥꯝꯅ ꯌꯥꯝꯕꯅꯦ ꯀꯛꯁꯟꯈ꯭ꯔꯦ ꯆꯤꯡ ꯃꯥꯏꯝ ꯇꯦꯡꯈ꯭ꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯌꯨ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯑꯃꯒꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ